ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯊꯣꯏ ꯆꯍꯤ ꯃꯌꯥꯏ ꯆꯟꯗ꯭ꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯃꯅꯤ, ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥꯝ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯦꯝꯊꯣꯏ ꯃꯄꯥꯝꯗ ꯀꯌꯥ ꯇꯣꯏꯅ ꯆꯠꯇꯨꯅ ꯂꯩꯇ ꯂꯥꯏꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄ ꯇꯧꯔꯝꯗꯦ꯫ ꯃꯦꯝꯊꯣꯏꯒꯤ ꯑꯁꯣꯟꯕ ꯃꯀꯨ ꯀꯨꯟꯖꯣꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯦꯝꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯒꯤ ꯅꯨꯄꯥ ꯇꯣꯝꯕꯁꯨ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯍꯣꯠꯅꯕ ꯀꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯇꯣꯝꯕꯅ ꯇꯥꯜꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡ ꯑꯗꯨ ꯆꯂꯥꯏꯕ ꯑꯗꯨ ꯀꯣꯟꯅꯖꯩ꯫ ꯑꯉꯥꯡꯁꯨ ꯄꯤꯁꯛ ꯄꯤꯛꯂꯤꯕꯅꯤꯅ ꯁꯦꯜ ꯆꯪꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯤ ꯑꯍꯦꯟꯕ ꯄꯥꯝꯂꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯃꯥ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯑꯁꯣꯟꯕ ꯃꯀꯨꯒ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯗ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯁꯥꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯏꯔꯕꯅꯤ ꯃꯦꯝꯊꯣꯏꯅ ꯍꯥꯏꯕꯗꯨ, ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯁꯦꯜ ꯂꯩꯇꯦ, ꯈꯔ ꯂꯩꯔꯒ ꯃꯔꯨꯞ ꯐꯪꯂꯒ ꯈꯟꯅꯁꯤ ꯍꯥꯏꯕꯗꯒꯤ ꯃꯦꯝꯊꯣꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯐꯪꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯦꯝꯊꯣꯏ ꯑꯃꯨꯛ ꯅꯧꯅ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯗ ꯉꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯗꯤ ꯊꯕꯛ ꯆꯠꯈꯤꯕꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯃꯥꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯨꯔꯒ ꯊꯪꯅꯕꯒꯤ ꯃꯆꯦ ꯂꯇꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯇꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯦ ꯂꯇꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯆꯦꯒꯤ ꯋꯥꯗꯣ ꯁꯨꯝ ꯆꯨꯝꯂꯝꯒꯗꯧ ꯃꯥꯜꯂꯤꯀꯣ ꯏꯆꯦ ꯑꯩꯗꯤ꯫ ꯃꯗꯨꯒꯤ ꯏꯕꯤ ꯍꯥꯏꯕꯤꯗꯣ ꯍꯦꯜꯂꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦꯃ꯫ ꯃꯥꯅꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨꯕ? ꯁꯤꯒꯤ ꯊꯣꯛꯄ ꯃꯤꯁꯨ ꯅꯠꯇꯦ, ꯅꯠꯇ꯭ꯔꯣ ꯏꯆꯦ? ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯃꯥꯗꯤ ꯂꯥꯏꯔꯗꯅ ꯃꯋꯥ ꯑꯃ ꯂꯩꯔꯤꯗꯨꯁꯨ ꯂꯨꯄꯥ ꯃꯌꯦꯛ ꯑꯃ ꯊꯣꯛꯄ ꯅꯠꯇꯦ꯫ ꯁꯨꯅꯤꯡꯗꯕ ꯇꯟꯕꯗ ꯈꯨꯜꯁꯤꯗ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯣꯏꯅꯕꯨ ꯀꯃꯥꯏꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯁꯤꯅꯤ? ꯍꯩꯈ꯭ꯔꯦ ꯏꯕꯦꯝꯃ, ꯍꯩꯈ꯭ꯔꯦꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯩꯔꯕ ꯃꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯀꯤꯔꯦꯗ ꯑꯩꯈꯣꯏꯗꯤ꯫ ꯃꯇꯝꯁꯦ ꯍꯤꯡꯕ ꯌꯥꯝ ꯂꯨꯔꯦꯀꯣ, ꯌꯥꯝ ꯂꯨꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯆꯥꯠꯂꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯤ꯫ ꯃꯇꯨ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯃꯋꯥ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ? ꯃꯥꯅ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ? ꯃꯋꯥꯅ ꯌꯥꯕꯩꯅꯤ꯫ ꯃꯥꯅꯤ ꯏꯆꯦ, ꯃꯋꯥꯗꯨꯅ ꯌꯥꯗꯅ ꯍꯦꯛꯇ ꯇꯧꯔꯨ ꯌꯥꯄꯣꯟꯇꯦ꯫ ꯈꯨꯜꯒꯤ ꯃꯤꯅ ꯐꯥꯎꯕ ꯅꯤꯟꯐꯨꯡ ꯉꯥꯡꯅꯔꯁꯤꯅꯗꯤ ꯃꯋꯥ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯈꯨꯜꯁꯤꯗ ꯃꯥꯕꯨ ꯅꯨꯄꯥ ꯉꯥꯡꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯦ ꯇꯨꯃꯤꯟꯅ ꯅꯠꯇꯦ꯫ ꯃꯋꯥ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ, ꯅꯠꯇ꯭ꯔ ꯏꯆꯦ ꯂꯇꯥ? ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯂꯇꯥ ꯑꯅꯤꯃꯛꯅ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯇꯥꯡꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯇꯨꯅ ꯃꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯇꯨꯝꯊꯣꯛꯈꯤꯕꯒꯤ ꯌꯨꯝꯗ ꯁꯨꯝꯕꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯀꯣꯜꯂꯨꯈꯥꯛꯁꯤꯡꯗꯨ ꯐꯦꯡꯅꯕ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯀꯨ ꯀꯨꯟꯖꯣꯅ ꯃꯦꯝꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯧ, ꯍꯩ ꯃꯧ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯨ? ꯕꯥꯖꯤꯁꯤ ꯈꯅꯥꯎꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯕꯨ ꯆꯥ ꯈꯔ ꯂꯣꯜꯂꯛꯀꯦꯔꯣ ꯕꯥꯖꯤꯗ? ꯆꯥ ꯑꯁꯥꯕꯗꯨꯃ ꯊꯛꯆꯤꯜꯂꯕꯗꯤ ꯈꯔ ꯐꯒꯗꯧ ꯃꯥꯜꯂꯤ ꯅꯪ ꯕꯥꯖꯤꯁꯦ꯫ ꯑꯣ, ꯉꯝꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯃꯌꯥꯝꯁꯤ ꯐꯥꯎꯕ ꯐꯦꯡꯖꯗ꯭ꯔꯤꯌꯦ ꯕꯥꯖꯤ꯫ ꯑꯃꯃꯨꯛ ꯂꯥꯝꯃꯛꯑꯕꯣ ꯕꯥꯖꯤꯗꯤ? ꯀꯅꯥꯅꯕꯨ ꯏꯊꯟꯗ ꯂꯣꯏꯅ ꯃꯌꯥꯝꯁꯦ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯉꯝꯗ꯭ꯔꯦ꯫ ꯏꯁꯥ ꯏꯎꯒꯁꯦ ꯄꯨꯡꯇꯦꯛ ꯇꯦꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯫ ꯆꯥ ꯈꯖꯤꯛꯈꯛ ꯂꯣꯟꯕꯗꯨꯗꯤ ꯕꯥꯖꯤꯁꯨ ꯑꯩ ꯁꯦꯟꯅꯍꯟꯗ꯭ꯔꯁꯨ ꯕꯥꯖꯤꯁꯨ ꯅꯈꯨꯠꯅ ꯆꯥꯏꯔ ꯀꯔꯤꯝꯇ ꯇꯧꯕ ꯅꯠꯇꯦ꯫ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯑꯗꯨꯝ ꯂꯣꯟꯕꯤꯔꯣ ꯕꯥꯖꯤ꯫ ꯑꯩꯗꯤ ꯁꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯅꯕ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦꯕ꯫ ꯌꯥꯔꯦ ꯕꯥꯖꯤ, ꯆꯥꯒ ꯑꯃꯠꯇ ꯊꯛꯅꯤꯡꯗ꯭ꯔꯤꯕꯣ? ꯕꯥꯖꯤ ꯌꯥꯔꯦꯀꯣ, ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯁꯤꯡ ꯑꯗꯨ ꯑꯗꯨꯛ ꯇꯧꯖꯔꯣ꯫ ꯕꯥꯖꯤ ꯌꯥꯔꯦ꯫ ꯌꯥꯔꯦ꯫ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯃꯦꯝꯊꯣꯏꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯦꯡꯂꯕꯗꯤ ꯑꯁꯨꯝꯅ ꯀꯩꯁꯨ ꯉꯥꯡꯅꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯆꯥꯛ ꯇꯣꯛꯄꯒ ꯃꯤꯒꯤꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯃꯇꯝꯗꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯨ ꯅꯠꯇꯦ꯫ ꯀꯨꯟꯖꯣꯅ ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯤꯕꯗꯨ ꯅꯨꯡꯊꯤꯜ ꯐꯔꯛꯇꯅꯤ꯫ ꯆꯥꯛ ꯇꯣꯛꯄꯁꯨ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯃꯧꯗ ꯍꯔꯥꯎ ꯍꯥꯏꯖꯕꯅꯤ ꯀꯨꯟꯖꯣꯗꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ, ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕꯤ ꯃꯦꯝꯊꯣꯏꯅꯤ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯋꯥ ꯈꯔ ꯃꯀꯨꯗ ꯍꯥꯏꯔꯝꯗꯨꯅ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯀꯣꯟꯁꯤꯡ ꯑꯗꯨ ꯏꯁꯧ ꯂꯥꯡꯅ ꯐꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯀꯅꯥꯗꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏ
ꯀꯩꯝꯇ ꯐꯥꯎ ꯄꯣꯊꯥꯕ ꯁꯪꯕ ꯅꯠꯇꯦ ꯀꯅꯥꯅꯕꯨ ꯄꯨ ꯊꯥꯡꯉꯝꯗꯣꯔꯤꯒꯦ ꯃꯁꯤꯗ ꯑꯁꯤ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯊꯛꯅꯤꯡꯗꯕꯅ ꯑꯃꯨꯛꯇꯣꯏꯕ ꯀꯩꯅꯨꯡꯒꯤꯅꯣꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯁꯥꯁꯦ ꯀꯨꯁꯨ ꯀꯨꯃꯦꯟꯒ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯑꯩ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯩ ꯑꯃ ꯇꯧꯔꯤ ꯑꯩ ꯑꯃ ꯍꯥꯏꯔꯤ ꯑꯩꯅ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯁꯤꯗ ꯑꯃꯨꯛ ꯃꯧ ꯃꯆꯤꯟ ꯀꯔꯤ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯕꯤꯗꯧꯔꯤꯅꯤꯗꯣ ꯑꯩꯅ ꯃꯋꯥꯁꯨ ꯂꯧꯕꯤꯕ ꯅꯠꯇꯕ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯇꯧꯖꯁꯥꯏ ꯑꯩꯅ ꯅꯋꯥꯗꯦ ꯂꯧꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯊꯣꯏ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯀꯩꯅꯣ ꯈꯔ ꯊꯦꯡꯉꯤꯗ ꯅꯪꯒꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯑꯣꯏꯔꯁꯨ ꯕꯥꯖꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯃꯇꯝ ꯆꯥꯅ ꯄꯤꯖꯕꯤꯔꯗꯤ ꯐꯒꯗꯕꯅꯤ ꯉꯁꯤꯅ ꯈꯔ ꯊꯦꯡꯂꯕꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯈꯔ ꯉꯟꯅꯕ ꯇꯧꯀꯣ ꯑꯣ ꯑꯩꯁꯨ ꯏꯊꯟꯇꯅ ꯇꯧꯕꯅꯤꯅ ꯉꯝꯗ꯭ꯔꯦꯗ ꯃꯣꯏ ꯅꯨꯄꯥ ꯉꯝꯅꯕ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯅꯤ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩ ꯃꯀꯨꯞ ꯃꯇꯥ ꯈꯔ ꯇꯧꯔꯤꯉꯩꯗꯅꯦ ꯃꯇꯝꯁꯦ ꯍꯦꯛꯇ ꯌꯧꯈꯤ ꯑꯗꯨꯅ ꯍꯦꯛꯇ ꯊꯦꯡꯈꯤ ꯐꯅ ꯉꯜꯂꯤꯉꯩꯗꯒꯤ ꯊꯣꯡꯕꯅꯦ ꯑꯩꯁꯨ ꯑꯣ ꯌꯥꯔꯦꯁꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯊꯣꯡꯂꯤꯕꯗꯨꯕꯣ ꯁꯤꯁꯦ ꯕꯥꯖꯤꯒꯤ ꯉꯥ ꯑꯇꯦꯛꯄ ꯈꯔ ꯑꯩꯅ ꯂꯩꯔꯛꯄꯅꯤ ꯁꯤ ꯈꯔ ꯌꯥꯏꯊꯣꯛꯂꯒ ꯊꯝꯃꯨꯁꯦ ꯉꯥꯃꯨ ꯉꯥꯛꯇꯅꯤꯁꯦ ꯁꯧꯒ꯭ꯔꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦ ꯉꯁꯤꯗꯤ ꯃꯣꯏ ꯅꯨꯄꯥ ꯉꯁꯤꯗꯤ ꯉꯥꯒꯁꯦ ꯑꯩ ꯌꯥꯏꯗꯨꯅꯒ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯌꯥꯏꯔꯒꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯁꯥ ꯏꯎꯁꯦ ꯄꯨꯛꯇꯦꯛ ꯍꯦꯛꯇꯦ ꯈ꯭ꯋꯥꯡꯒꯁꯤ ꯌꯥꯝ ꯅꯥꯏ ꯉꯁꯥꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯩ ꯄꯣꯊꯥꯕꯒ ꯁꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯉꯥꯁꯦ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯌꯥꯏꯔꯒꯦ ꯉꯝꯃꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯍꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯌꯥꯏꯒꯦ ꯌꯥꯏꯔꯣꯏꯗꯨꯗꯤ ꯑꯗꯣ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯑꯩ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯑꯃꯨꯛꯇ ꯇꯥꯔꯨꯈꯤꯒꯦ ꯑꯗꯩ ꯕꯥꯖꯤꯁꯨ ꯆꯥꯛꯂꯝꯃꯝꯃꯅꯤ ꯅꯪ ꯊꯨꯅ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯃꯈꯣꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯤꯁꯦ ꯑꯉꯥꯡꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯃꯕꯨꯛ ꯄꯤꯊꯛꯇꯨꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯣꯏ ꯅꯨꯄꯥ ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯑꯩ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ ꯇꯣꯝꯕꯗꯣ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯊꯣꯏꯕꯨ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯖꯩ ꯃꯦꯝꯊꯣꯏ ꯅꯠꯇꯅ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯕꯅ ꯇꯣꯝꯕꯅ ꯊꯕꯛ ꯆꯠꯇꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯑꯉꯝꯕ ꯑꯗꯨꯛ ꯄꯥꯡꯕꯤꯔꯝꯃꯤ ꯃꯦꯝꯊꯣꯏꯁꯨ ꯏꯁꯧ ꯈꯔ ꯑꯗꯨꯛ ꯂꯥꯡꯖꯔꯕꯁꯨ ꯃꯦꯝꯊꯣꯏ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯣꯝꯕꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗ ꯃꯦꯝꯊꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯨ ꯇꯣꯝꯕ ꯃꯥꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯄꯥ ꯀꯨꯟꯖꯣꯗꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯩ ꯍꯥꯏꯕ ꯇꯣꯝꯕ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ ꯀꯨꯟꯖꯣꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤꯝꯇ ꯇꯝꯂꯝꯗꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯇꯧꯖꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯀꯨ ꯑꯃꯗꯤ ꯃꯋꯥꯒꯤ ꯆꯥꯛ ꯑꯗꯨ ꯊꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯡꯂꯤꯕ ꯈꯔ ꯑꯗꯨ ꯍꯥꯎꯏ ꯍꯥꯎꯇ ꯊꯤꯗꯅ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ ꯏꯁꯨꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯃꯈꯣꯜꯒ ꯑꯝꯇ ꯇꯥꯗꯦꯅꯦ ꯑꯧꯕꯥꯁꯤ ꯇꯨꯝꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯐꯛ ꯊꯥꯗꯨꯅ ꯐꯝꯍꯟꯗꯨꯅ ꯁꯥꯟꯅꯍꯟꯕꯅꯤ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯈ꯭ꯔꯦ ꯕꯥꯁꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕꯗꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨ ꯄꯣꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯣꯏ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯀꯩ ꯋꯥꯅꯣ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯕꯅꯤꯁꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯀꯩꯅꯣ ꯀꯥꯎꯔꯦ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯅꯤꯡꯊꯤꯅ ꯐꯖꯅ ꯁꯥꯟꯅꯔꯁꯤꯁꯦ ꯅꯨꯄꯤ ꯑꯩ ꯊꯦꯡꯉꯦ ꯁꯦ ꯑꯝꯇ ꯆꯠꯅꯕ ꯇꯧꯒꯦ ꯊꯦꯡꯉꯦ ꯀꯩꯅꯣ ꯀꯩ ꯋꯥꯅꯣꯕꯣ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯃꯣꯏ ꯅꯨꯄꯥꯗ ꯀꯩ ꯍꯥꯏꯈꯤꯒꯦ ꯍꯦꯛ ꯇꯧꯔꯒ ꯊꯦꯡꯉꯤꯒ ꯈꯣꯠꯂꯤꯒ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯝꯁꯦ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯗ꯭ꯔꯕꯅꯤ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯍꯦꯛꯇ ꯂꯩꯊꯣꯛꯅꯕ ꯑꯗꯨꯝ ꯇꯧꯅꯤꯕ ꯍꯩ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯈꯤꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯀꯥꯎꯗ꯭ꯔꯒꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯪꯈꯤꯗ꯭ꯔꯣ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯏꯁꯧꯗ ꯇꯧꯗꯣꯏꯗ ꯈꯣꯠꯇꯣꯏꯒ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪ ꯑꯣ ꯊꯣꯡꯒꯥꯜꯗ ꯄꯣꯠꯐꯝ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤꯌꯣ ꯍꯥꯏꯕꯗꯣ ꯐꯅꯗꯤ ꯀꯨꯏꯔꯝꯃꯅꯤ ꯑꯩꯅ ꯃꯈꯣꯏ ꯅꯨꯄꯥꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯋꯥ ꯑꯣꯏꯅ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯣꯏ ꯅꯨꯄꯥꯅ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯐꯝꯗꯨꯅ ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯅꯕ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯈꯣꯏ ꯅꯨꯄꯥꯅ ꯀꯩꯅꯣ ꯅꯨꯄꯤ ꯍꯦꯛ ꯇꯧꯔꯒ ꯑꯗꯨꯗ ꯍꯥꯏ ꯂꯩ ꯅꯪꯕꯨ ꯁꯦꯜ ꯀꯌꯥꯝ ꯆꯤꯜꯂꯒꯦ ꯅꯠꯇꯦ ꯅꯪꯒꯤ ꯀꯔꯤ ꯑꯩꯅ ꯋꯥꯠꯍꯟꯒꯦꯕ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡꯁꯤꯅ ꯁꯤꯜ ꯂꯥꯡꯕꯗ ꯅꯪ ꯀꯣꯟꯅꯗ꯭ꯔꯕꯣ ꯍꯥ ꯌꯨꯝꯗ ꯏꯃꯨꯡꯁꯤꯗ ꯕꯥꯖꯤ ꯁꯦꯟꯅꯗꯨꯅ ꯑꯉꯥꯡ ꯃꯆꯥꯁꯤ ꯁꯦꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ ꯅꯨꯄꯤ ꯅꯨꯄꯤꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ ꯕꯥꯖꯤꯅ ꯇꯥꯔꯁꯨ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯥꯟꯅꯗꯕꯁꯤꯗ ꯏꯕꯥꯅꯤꯅ ꯈꯠꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩ ꯊꯕꯛ ꯆꯠꯀꯦ ꯂꯣꯏꯁꯤꯟꯅꯕ ꯑꯝꯇ ꯇꯧꯒꯦꯁꯤ ꯑꯣꯏꯔꯣꯏꯗꯕꯗꯅꯦ ꯈꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ
ꯁꯤ ꯃꯇꯝ ꯃꯥꯡꯅꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯁꯦꯜꯒꯤ ꯅꯪꯅ ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯔꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯇꯥꯟꯒꯅꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏꯌꯦ ꯑꯩꯅ ꯃꯈꯣꯏ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗꯤ ꯑꯩꯕꯨ ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯀꯨꯞꯅꯣꯝ ꯇꯧꯔꯒ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯁꯨꯖꯤꯜꯂꯒ ꯍꯅꯨꯕ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯁꯤꯒ ꯅꯆꯥ ꯄꯤꯛꯄꯁꯤꯒ ꯑꯅꯤꯁꯦ ꯁꯤꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯧꯗꯨꯅ 이몽시대기 행독답이들 레요 시니 마두디 앵감모이 ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩ ꯉꯝꯃꯣꯏꯕ ꯑꯩꯁꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯑꯅꯤꯔꯛꯈꯛ ꯆꯥꯗꯨꯅ ꯏꯃꯨꯡꯒꯤ ꯐꯤꯁꯨ ꯐꯤꯅꯥꯏ ꯃꯌꯥꯝꯁꯦ ꯇꯧꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯒ ꯂꯩꯒꯗꯕꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯣ ꯑꯩꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯃꯣꯏ ꯅꯨꯄꯥꯗꯒꯤ ꯁꯤꯀꯤ ꯑꯅꯥꯒꯤꯁꯨ ꯑꯗꯨꯝ ꯍꯦꯛ ꯅꯤꯗꯨꯅ ꯂꯧꯕꯁꯦ ꯑꯩꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯖ ꯁꯥꯔꯤꯕꯅꯣ ꯑꯩꯅꯕꯨ ꯌꯨꯝꯁꯤꯗ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯗꯨꯒꯤ ꯃꯌꯥꯝꯁꯤꯅ ꯏꯁꯥꯁꯦ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯅꯣꯡꯃꯇ ꯁꯥꯟꯇꯤꯗ ꯂꯩꯇ꯭ꯔꯕ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯇꯥꯍꯜꯂꯛꯀꯅꯨ ꯅꯨꯄꯤ ꯑꯩꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗ ꯊꯕꯛꯁꯦ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯃꯤꯁꯤ ꯄꯥꯝꯃꯨ ꯀꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯃꯨ ꯃꯁꯤꯅ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯁꯤ ꯋꯥ ꯃꯈꯥ ꯇꯥꯅꯕ ꯌꯥꯝꯁꯤꯜꯂꯛꯀꯅꯨ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯩꯒꯤ ꯀꯣꯟꯅ ꯈꯟꯅꯗꯣꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯃꯣꯏ ꯅꯨꯄꯥꯅ ꯂꯩꯔꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯃꯨꯛ ꯀꯥꯏꯔꯒꯦ ꯅꯠꯇꯦ ꯀꯌꯥꯝ ꯂꯥꯜꯂꯒꯦꯕ ꯃꯤ ꯑꯇꯩ ꯀꯅꯥꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯄꯥꯜ ꯊꯣꯡꯗꯅ ꯅꯨꯄꯥꯅ ꯐꯅ ꯉꯝꯂꯕꯁꯨ ꯃꯅꯨꯡꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯦꯝꯅꯧꯗꯨꯅ ꯇꯧꯕꯗ ꯉꯝꯗꯕ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯇꯣꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ ꯃꯥꯅ ꯀꯥꯟꯊꯣꯛꯂꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯊꯣꯏꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯔꯝꯗ꯭ꯔꯕꯁꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯑꯗꯨꯛ ꯌꯥꯔꯝꯃꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯡꯒꯥꯜꯗ ꯄꯤꯛꯇꯛꯅ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯗꯣ ꯊꯕꯛ ꯆꯠꯂꯝꯗꯦ ꯑꯗꯨꯅ ꯃꯦꯝꯊꯣꯏꯅ ꯃꯆꯥ ꯄꯤꯛꯄꯗꯨ ꯃꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯔꯝꯂꯒ ꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯌꯣꯟꯅꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯈꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯦꯝꯊꯣꯏꯗꯣ ꯇꯣꯝꯕ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯀꯞꯂꯤꯕꯗꯨꯕꯨ ꯊꯦꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯨ ꯃꯃꯥꯗꯨꯕꯨ ꯐꯅꯗꯤ ꯀꯨꯏꯔꯦ ꯆꯠꯈ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ ꯑꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯍꯟꯕꯕꯨꯗꯤ ꯍꯜꯂꯛꯂꯅꯤꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯉꯥꯡꯁꯦ ꯊꯦꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯃꯕꯨꯛ ꯂꯥꯝꯕ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯕꯁꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯐꯅ ꯀꯨꯏꯔꯦ ꯃꯃꯥꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯍꯜꯂꯛꯄ ꯌꯥꯔꯕꯅꯤ ꯃꯧꯗꯣ ꯃꯆꯥ ꯑꯄꯤꯛꯄ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯄꯥꯒꯤ ꯇꯣꯝꯕ ꯅꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯃꯁꯤꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯕꯅꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯣꯏꯅꯁꯨ ꯋꯥ ꯑꯣꯏꯅ ꯂꯧꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕ ꯋꯥꯁꯤꯗ ꯅꯣꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕꯁꯦ ꯃꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯋꯥ ꯉꯥꯡꯂꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯕ ꯅꯪꯉꯣꯟꯗꯁꯨ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯅꯣꯏ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯃꯁꯤ ꯑꯩꯁꯨ ꯌꯥꯕꯗꯤ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯇꯧꯈꯤꯕꯅꯤ ꯃꯁꯤ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯑꯉꯥꯡꯁꯤꯒ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯗꯨꯗ ꯑꯃꯒꯤꯗꯃꯨꯛ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯏꯅ ꯈꯟꯊꯔꯨꯔꯒ ꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤꯅꯤ ꯃꯁꯤ ꯌꯨꯝꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯁꯨꯝꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯒ ꯑꯃꯨꯛ ꯒꯥ ꯇꯧꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯄꯥꯝꯗꯦꯅꯦ ꯏꯕꯨꯡ ꯃꯗꯨꯅ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯇꯧꯔꯤꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯁꯣꯜꯂꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯗ꯭ꯔꯦ ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯉꯥꯛꯇ ꯇꯧꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯀꯅꯥꯅ ꯇꯥꯗꯧꯔꯤꯒꯦ ꯅꯣꯏ ꯈꯔ ꯋꯥꯈꯜ ꯇꯥꯕ ꯐꯕꯅꯤꯀꯣ खर वखल ताउको तोंबा मपा मसादो ngangnaringayda ngasaydige kaptuna leiramba masa apikpado mapa tombana sumpamduna leirambado kapmanbadagi warama mapagi pambomda ngathaduna tumkhre tanjaduna memthoisu hathu halaklam angang masa sileuri khangmana tru nungbo adudi khara thuna halakpa yanaba tawba yadaba nupi angang singa saidigi mabuk lambadagi kaptuna waraduna tumkhrise nungaribri yose sibu aina thengingdana thengiro makoi nupa mi yada tawini hekta thengdoki amamuk lei amamuk yeng tawringai
ꯃꯇꯝꯁꯦ ꯍꯦꯛꯇ ꯌꯧꯈꯤ ꯑꯩꯁꯨ ꯐꯅ ꯉꯟꯅ ꯂꯥꯛꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯗꯥꯏꯅꯣ ꯑꯉꯥꯡꯗꯣ ꯄꯤꯔꯣꯁꯤ ꯑꯩꯉꯣꯟꯗ ꯀꯗꯥꯏꯅꯣ ꯏꯆꯥ ꯊꯣꯏꯕꯤ ꯃꯃꯥ ꯂꯥꯛꯑꯦ ꯂꯥꯛꯑꯣꯁꯤ ꯂꯥꯛꯑꯣ ꯀꯗꯥꯏ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯂꯥꯝꯕꯗ ꯂꯣꯏꯔꯕꯅꯤꯁꯦ ꯕꯥꯖꯤꯁꯨꯅ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯋꯥ ꯊꯣꯛꯂꯕꯅꯤ ꯅꯨꯄꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯁꯨ ꯃꯊꯪꯗꯩꯗꯤ ꯑꯁꯨꯝꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ ꯅꯨꯄꯤ ꯕꯥꯖꯤꯅ ꯌꯥꯔꯣꯏꯗꯕ ꯁꯥꯎꯒꯗꯕ ꯊꯕꯛꯁꯦ ꯅꯪ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯅꯪ ꯑꯩꯒꯤ ꯕꯥꯖꯤ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯕꯥꯖꯤꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯊꯕꯛꯇꯣ ꯕꯥꯖꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯅꯪ ꯈꯛ ꯇꯧꯒꯦ ꯈꯟ ꯍꯣꯏ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯩꯗꯣ ꯃꯊꯪꯗꯒꯤꯗꯤ ꯊꯦꯡꯗꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯕꯥꯖꯤꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯈꯛ ꯇꯧꯔꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯃꯈꯣꯏ ꯅꯨꯄꯥ ꯑꯩ ꯕꯥꯖꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤꯝꯇ ꯇꯧꯔꯣꯏꯁꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯑꯩꯅ ꯉꯁꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯤꯕꯁꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯁꯨ ꯑꯍꯣꯡꯕ ꯂꯥꯛꯏ ꯃꯤ ꯑꯃꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕ ꯍꯧꯅꯗꯦ ꯑꯗꯨꯝ ꯏꯐꯣꯡ ꯐꯣꯡꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯝꯊꯣꯏꯁꯨ ꯑꯍꯣꯡꯕ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯥꯛ ꯇꯣꯛꯂꯒ ꯃꯥꯒꯤ ꯄꯣꯠꯐꯝꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯝꯊꯣꯏꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯀꯨꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯑꯗꯨꯒ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯀꯣꯟꯅ ꯐꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯌꯦꯅꯈꯥꯗ ꯊꯝꯂꯝꯃꯤ ꯍꯩꯃꯧ ꯅꯪꯕꯨ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯑꯁꯤꯗꯤ ꯐꯦꯡꯗꯣꯛꯑꯝꯃꯨꯗꯅ ꯑꯁꯨꯝꯅ ꯂꯨꯈꯥꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯁꯤ ꯕꯥꯖꯤꯗꯤ ꯌꯥꯝꯅ ꯄꯥꯝꯗꯦꯀꯣ ꯕꯥꯖꯤꯌꯥ ꯍꯣꯔꯦꯟ ꯑꯗꯨꯝ ꯐꯦꯡꯉꯒꯦ ꯌꯥꯅꯤ ꯍꯧꯖꯤꯛ ꯄꯣꯠ ꯈꯔ ꯌꯣꯜꯍꯧꯒꯦ ꯇꯧꯕꯅꯤ ꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯕ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛ ꯄꯣꯠꯐꯝꯗꯣ ꯉꯥꯏꯍꯥꯛꯇ ꯍꯥꯡꯍꯧꯒꯦ ꯇꯧꯕꯅꯤ ꯕꯥꯖꯤ ꯑꯩ ꯍꯣꯔꯦꯟ ꯐꯦꯡꯉꯒꯦ ꯕꯥꯖꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯕꯥꯖꯤ ꯑꯩ ꯊꯣꯛꯑꯦ ꯃꯀꯨꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯣ ꯇꯥꯗꯕ ꯃꯈꯩ ꯃꯦꯝꯊꯣꯏ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯣꯠꯁꯤꯟꯗꯨꯅ ꯄꯣꯠꯐꯝ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯣꯠꯐꯝ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯃꯦꯝꯊꯣꯏꯁꯨ ꯄꯣꯠꯐꯝꯗ ꯂꯩꯔꯝꯃꯤ ꯔꯥꯖꯦꯟꯁꯨ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯣꯡ ꯀ꯭ꯋꯥꯁꯦ ꯃꯇꯞ ꯑꯃ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯅꯣꯡꯃꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯣꯡꯃꯇ ꯅꯪꯒꯤ ꯀ꯭ꯋꯥꯁꯤ ꯆꯥꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯅꯠꯇꯦ ꯅꯪꯕꯨ ꯀ꯭ꯋꯥꯁꯤꯗ ꯃꯍꯩꯒ ꯈꯔ ꯇꯧꯕ꯭ꯔꯥ ꯅꯪꯕꯨ ꯍꯥ ꯔꯥꯖꯦꯟ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯤꯗꯤꯕ ꯃꯍꯩ ꯈꯔ ꯊꯥꯛꯄꯅꯦ ꯑꯩꯅ ꯀ꯭ꯋꯥꯗꯨꯗ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯪꯊꯥꯗ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ ꯇꯧꯔꯤꯁꯤ ꯑꯁ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯦꯝꯊꯣꯏ ꯑꯁꯦꯡꯕꯅꯤꯅꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯍꯥꯎ ꯅꯪꯒꯤ ꯀ꯭ꯋꯥꯁꯤ ꯅꯣꯡꯃꯇ ꯆꯥꯔꯣꯏꯒꯦ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯔꯥꯖꯦꯟ ꯍꯥꯏꯔꯤꯁꯤꯕꯨ ꯌꯨꯝꯒꯤ ꯏꯅꯝꯃꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯆꯥꯛ ꯏꯟꯁꯥꯡꯗꯒꯤ ꯑꯩꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯁꯤꯅ ꯃꯍꯥꯎ ꯍꯦꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤꯅꯤ ꯔꯥꯖꯦꯟ ꯅꯠꯇ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯃꯦꯝꯊꯣꯏ ꯅꯪꯅꯕꯨ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗ ꯀ꯭ꯋꯥ ꯑꯍꯥꯎꯕꯁꯦ ꯄꯤꯖꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯣꯏ ꯅꯅꯝꯃꯒꯗꯣ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯗꯧꯅꯤꯀꯣ ꯅꯪꯅꯕꯨ ꯌꯥꯏꯗ ꯍꯥꯏ ꯃꯈꯥꯗꯤ ꯑꯩꯅ ꯈꯪꯅ ꯂꯣꯏ ꯇꯧꯊꯒꯦ ꯑꯁ ꯔꯥꯖꯦꯟꯁꯤꯅ ꯍꯦꯛ ꯍꯥꯏꯕ ꯋꯥꯁꯤꯗꯤꯕ ꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤ ꯀ꯭ꯋꯥꯗꯨꯁꯦ ꯑꯃꯨꯛꯇ ꯍꯥꯎꯅ ꯆꯥꯊꯣꯛꯄꯤꯌꯨꯁꯦ ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕꯒꯤ ꯂꯇꯥꯗꯨ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯔꯥꯖꯦꯟꯁꯨ ꯂꯇꯥ ꯎꯕ ꯂꯥꯛꯄꯗꯒꯤ ꯍꯟꯈ꯭ꯔꯦ ꯏꯆꯦ ꯎꯗ ꯀꯨꯏꯔꯦꯗ ꯏꯆꯦ ꯂꯇꯥꯁꯦ ꯍꯟꯗꯛꯇꯤ ꯃꯄꯥꯟ ꯏꯄꯥꯟꯒ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯏꯆꯦ ꯎꯗꯕꯒ ꯌꯥꯝ ꯀꯨꯏꯔꯦ ꯏꯆꯦꯁꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦꯕꯣ ꯅꯁꯛꯀꯥꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯝꯇ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯏꯆꯦ ꯃꯦꯝꯊꯣꯏ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯏꯕꯦꯝꯃ ꯃꯄꯥꯟ ꯊꯣꯛꯄ ꯀꯥꯏ ꯀꯗꯥꯏꯗꯒꯤ ꯁꯦꯜꯒꯤ ꯃꯊꯥ ꯁꯥꯕꯒ ꯀꯣꯛꯆꯥꯎꯕꯤ ꯍꯥꯏꯒꯠꯄ ꯃꯈꯩ ꯀꯥꯔꯕꯅꯤ ꯑꯩꯅꯦ ꯃꯊꯥꯅ ꯏꯕꯦꯝꯃ ꯃꯄꯥꯟ ꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯆꯥꯗꯕ ꯀꯨꯏꯔꯦꯗꯅ ꯆꯦꯁꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯂꯇꯥ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯩꯅ ꯈꯜꯂꯦꯕ ꯏꯆꯦꯒꯤ ꯁꯛꯁꯤ ꯎꯕꯗ ꯌꯥꯗꯦꯕ ꯏꯆꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣꯕ ꯏꯆꯦ ꯀꯔꯤꯅꯣ ꯑꯐꯕꯇ ꯈꯟꯅꯔꯒ ꯂꯣꯏꯔꯤꯁꯤ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯊꯕꯛꯀ ꯆꯤꯟꯕꯒ ꯏꯆꯦ ꯍꯣꯏꯔꯣꯝꯗꯁꯨ ꯄꯥꯛ ꯍꯦꯛ ꯀꯣꯏꯊꯣꯔꯛꯄ ꯉꯝꯗ꯭ꯔꯦ ꯄꯣꯠꯐꯝ ꯃꯆꯥ ꯑꯁꯤꯃ ꯐꯝꯖꯤꯜꯂꯨꯕꯗꯒꯤ ꯑꯩꯁꯨ ꯊꯕꯛꯁꯤ ꯆꯤꯟꯕꯅ ꯏꯆꯦꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯒ ꯁꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯅꯆꯦꯁꯦ ꯍꯟꯗꯛꯇꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦꯅꯦ ꯅꯪꯕꯨ ꯑꯁꯨꯛ ꯃꯊా ꯁꯥꯕ ꯏꯆꯦ ꯌꯥꯎꯗ꯭ꯔꯤ ꯃꯦꯝꯊꯣꯏ ꯏꯆꯦꯅ ꯇꯧꯕ ꯃꯔꯨꯞꯇꯣ ꯀꯥꯏꯔꯦ ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝꯁꯤ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯏꯆꯦ ꯃꯊꯥꯅ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯌꯨꯝꯁꯤꯗ ꯑꯃꯃꯨꯛ ꯂꯥꯛ ꯇꯧꯗꯅ ꯃꯁꯤꯗ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯊꯧꯔꯤꯕꯁꯤ ꯑꯩ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯃꯦꯝꯊꯣꯏ
ꯍꯩꯃꯥ ꯏꯆꯦ ꯁꯦꯜꯒꯤ ꯋꯥ ꯑꯣꯏꯔꯦꯁꯦ ꯑꯗꯣ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯗꯨꯕꯨ ꯏꯆꯦꯁꯤꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯅꯆꯥ ꯅꯊꯟꯇ ꯃꯊꯥ ꯁꯥꯍꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯅꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯏꯆꯦꯒꯤ ꯑꯁꯤꯟꯕꯗ ꯐꯥꯎꯕ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯒꯦ ꯏꯆꯦꯒꯤ ꯁꯦꯜꯗꯨ ꯀꯌꯥꯅꯣ ꯑꯩ ꯄꯤꯔꯒꯦ ꯏꯆꯦꯅ ꯑꯁꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯏꯆꯦ ꯁꯦꯜꯗꯣ ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯜꯅꯣ ꯑꯁꯦꯡꯕꯔꯣ ꯃꯦꯝꯊꯣꯏ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯁꯦꯡꯕꯔꯣ ꯏꯆꯦ ꯅꯪꯒꯤ ꯇꯧꯕꯤꯃꯜꯁꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ ꯃꯦꯝꯊꯣꯏ ꯏꯆꯦ ꯌꯥꯝ ꯍꯔꯥꯎꯏ ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯆꯦꯅ ꯂꯩꯕ ꯀꯥꯟꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯏꯅꯥꯎꯒꯤ ꯁꯦꯜꯁꯤꯡꯗꯣ ꯏꯆꯦ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯀꯣ ꯃꯦꯝꯊꯣꯏ ꯑꯣ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯂꯇꯥ ꯑꯁꯦꯡꯕꯅꯤ ꯅꯅꯥꯎꯅ ꯏꯆꯦꯗ ꯍꯧꯖꯤꯛ ꯆꯤꯜꯂꯤꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯄꯤꯒꯅꯤ ꯑꯣ ꯏꯆꯦ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯣ ꯏꯆꯦꯅ ꯍꯌꯦꯡ ꯂꯩꯕ ꯀꯥꯟꯗ ꯍꯦꯛ ꯁꯤꯡꯉꯣ ꯏꯆꯦ ꯑꯇꯣꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯣ ꯈꯪꯍꯧꯗꯅ ꯃꯦꯝꯊꯣꯏꯅ ꯑꯁꯨꯝꯅꯒ ꯁꯦꯜꯒ ꯄꯥꯏꯈꯠꯂꯛꯄꯁꯤꯗ ꯂꯇꯥꯁꯨ ꯈꯔꯗꯤ ꯁꯤꯡꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯇꯥ ꯃꯥꯒꯤ ꯑꯁꯤꯟꯕ ꯁꯦꯜ ꯑꯗꯨ ꯃꯦꯝꯊꯣꯏ ꯃꯥꯅ ꯄꯤꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯪꯂꯨꯗ꯭ꯔꯦ ꯃꯦꯝꯊꯣꯏ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯇꯧꯕ ꯇꯜꯂꯛꯂꯕꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯊꯣꯏ ꯑꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯃꯧ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯨ ꯃꯧ ꯍꯩ ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯅꯦ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯕꯒ ꯑꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯅꯣꯏꯕꯨ ꯇꯥꯗ꯭ꯔꯅꯦ ꯃꯧ ꯑꯣ ꯕꯥꯖꯤ ꯑꯩ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯤꯕ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯊꯣꯡꯗꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯆꯥꯛ ꯏꯁꯤꯡꯁꯤ ꯂꯣꯏꯔꯒ ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯥ ꯅꯣꯏꯕꯨ ꯌꯥꯆꯪꯕꯗ ꯆꯥꯛꯁꯪ ꯃꯩ ꯃꯨꯠꯄꯁꯤ ꯇꯧꯍꯩꯗꯦꯅꯦꯍꯦ ꯅꯣꯏꯕꯨ ꯑꯣ ꯉꯝꯃꯒꯕꯨ ꯉꯁꯥꯏꯅ ꯀꯣꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯉꯅꯤꯌꯦ ꯕꯥꯖꯤ ꯉꯝꯗꯕꯒꯤꯅꯤ ꯍꯤꯞꯂꯤꯕꯁꯦ ꯉꯝꯗꯕꯒꯤ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯛꯀꯅꯨ ꯃꯊꯣꯡ ꯃꯔꯝꯗꯤ ꯍꯦꯛ ꯈꯪꯗꯅ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯃꯥꯏ ꯊꯣꯡꯖꯔꯁꯅꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯆꯥꯛꯀ ꯊꯣꯡꯕ ꯀꯔꯤ ꯃꯧꯅꯣꯅꯦ ꯑꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯉꯛ ꯍꯥꯏꯒꯠꯄ ꯃꯧꯁꯤꯕꯣ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯨꯝꯕꯤ ꯃꯉꯛ ꯍꯥꯏꯒꯠꯄꯤ ꯃꯧ ꯑꯃꯠꯇ ꯂꯩꯇꯦ ꯀꯨꯟꯖꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯛꯁꯨ ꯅꯥꯏꯗꯕ ꯌꯥꯝꯅ ꯀꯥ ꯑꯃ ꯍꯦꯜꯂꯛꯂꯦ ꯅꯣꯡꯃꯒꯤ ꯏꯆꯥ ꯅꯨꯄꯥꯗ ꯐꯖꯅ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯂꯝꯗꯕꯗꯨꯗ ꯇꯣꯝꯕꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯐꯅ ꯉꯝꯗ꯭ꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯕꯥꯖꯤꯁꯤꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯥꯝꯅ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯋꯥꯁꯦ ꯁꯨꯝ ꯉꯥꯡꯗꯕꯁꯤꯗ ꯅꯪ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯅꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯀꯩꯅꯣꯗ ꯃꯈꯣꯏ ꯅꯨꯄꯥ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯅꯕ꯭ꯔꯥ ꯑꯩꯕꯣ ꯉꯁꯤ ꯅꯣꯡꯃꯈꯛ ꯑꯩꯅ ꯏꯁꯥ ꯉꯝꯗꯗꯨꯅ ꯊꯣꯡꯗꯕꯁꯤꯗ ꯑꯩꯕꯨ ꯐꯠꯇꯕꯤꯒꯗꯤ ꯇꯥꯍꯟꯕꯤꯅꯨꯗ ꯑꯩ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯣꯏ ꯅꯨꯄꯥꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯁꯠ ꯀꯣꯛ ꯊꯣꯡꯗꯣꯛꯄ ꯀꯩꯗꯧꯒꯦ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤꯗꯤ ꯊꯣꯡꯉꯤꯗꯅ ꯕꯥꯖꯤꯁꯨ ꯅꯆꯥꯅꯨꯄꯥ ꯂꯥꯛꯑꯝꯗꯥꯏꯁꯤꯗ ꯍꯦꯛꯇ ꯍꯧꯔꯛꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦꯅꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯈꯟꯗꯦ ꯕꯥꯖꯤꯁꯨ ꯋꯥꯀꯥꯏ ꯌꯥꯝ ꯉꯥꯡꯉꯤ ꯃꯤ ꯈꯟꯅꯅꯕ ꯌꯥꯝ ꯁꯤꯟꯕ ꯍꯩꯌꯦ ꯌꯥꯝ ꯍꯩ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯉꯥꯡꯗꯣ ꯕꯥꯖꯤꯗ ꯑꯗꯨꯝꯅ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯑꯍꯜꯁꯤꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯒꯦꯕ ꯐꯅ ꯉꯝꯗ꯭ꯔꯕꯁꯨ ꯅꯪ ꯆꯝꯐꯨꯠꯂ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯕꯥꯖꯤꯒꯤ ꯄꯤꯖꯅꯕ ꯇꯧꯔꯝꯕ ꯌꯥꯗ꯭ꯔꯣ ꯆꯥꯛꯇꯨ ꯊꯣꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯗꯨꯗꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯁꯨꯝꯕ ꯁꯥꯔꯤꯕ ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯔꯕꯗꯤ ꯁꯤ ꯉꯥꯛꯇꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯣꯏ ꯑꯩ ꯅꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯔꯦ ꯑꯩꯁꯦ ꯍꯦꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄꯒ ꯌꯥꯕ ꯅꯠꯇꯤꯌꯦ ꯃꯦꯝꯊꯣꯏꯗ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯍꯦꯜꯂꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯀꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯒꯁꯨ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗꯨꯅ ꯏꯔꯥꯡ ꯇꯧꯅꯗꯨꯅ ꯒꯥ ꯂꯥꯡꯕ ꯈꯦꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨ ꯇꯥꯔꯖꯦꯟ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯉꯁꯤ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯦꯗꯨꯗ ꯉꯁꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪ ꯏꯌꯥꯗ ꯂꯥꯛꯇꯒ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯆꯣꯞꯄꯒ ꯌꯥꯔꯣꯏꯀꯣ ꯇꯥꯔꯖꯦꯟ ꯑꯩꯅꯕꯨ ꯉꯁꯤ ꯐꯥꯎꯗ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯏꯟꯗꯕ ꯀꯩ ꯌꯥꯎꯈ꯭ꯔꯒꯦ ꯉꯔꯥꯡꯗꯒꯤ ꯁꯦꯜꯁꯤ ꯐꯨꯔꯤꯠꯈꯥꯎꯗꯒ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯕ ꯈꯪꯉꯕꯣ ꯏꯕꯦꯝ ꯅꯪꯅ ꯄꯩꯊꯣꯛꯀ ꯄꯩꯁꯤꯟꯒ ꯇꯧꯕ ꯅꯪꯒꯤ ꯅꯑꯣꯡꯗꯣ
ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯅ ꯂꯛꯅꯕꯅꯤꯗ ꯑꯩꯅ ꯑꯣ ꯄꯨꯖꯔꯦ ꯏꯕꯦꯝꯃ ꯁꯒꯦꯟꯕꯤ ꯁꯤ ꯀꯗꯥꯏ ꯑꯩꯒꯤ ꯀ꯭ꯋꯥꯗꯨ ꯄꯤꯔꯣ ꯀꯗꯥꯏ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯕꯨ ꯇꯥꯔꯖꯦꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣꯕ ꯁꯤ ꯀ꯭ꯋꯥꯗꯨ ꯁꯣꯝꯗ ꯂꯩꯔꯤꯁꯤ ꯇꯥꯔꯖꯦꯟ ꯉꯁꯤꯗꯤ ꯕꯤꯠꯀ ꯂꯩꯇꯦ ꯊꯕꯛ ꯑꯃꯗ ꯆꯠꯂꯣꯏ ꯅꯪꯒ ꯑꯣꯏꯅ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯑꯩ ꯈꯟꯗꯨꯅ ꯊꯣꯔꯛꯂꯕꯅꯤ ꯃꯦꯝꯊꯣꯏ ꯆꯠꯂꯣ ꯅꯪꯅ ꯐꯤꯒꯗꯣ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯂꯣ ꯀꯣꯏꯊꯔꯨꯁꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯅꯪꯅ ꯆꯠꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯣꯏꯔꯨꯁꯤ ꯉꯁꯤꯗꯤ ꯍꯩꯃ ꯑꯁꯦꯡꯕꯔꯣ ꯇꯥꯔꯖꯦꯟ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯕ ꯇꯥꯕꯗ ꯑꯩꯗꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅꯗꯤ ꯅꯣꯡꯃꯇ ꯑꯗꯨꯝꯅꯒ ꯍꯥꯏꯕꯤꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯅꯣꯡꯃꯇ ꯑꯗꯨ ꯆꯥꯅꯤꯡꯕ꯭ꯔꯥ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯁꯤ ꯂꯩꯕꯤꯒꯦ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯀꯥꯏꯅꯒ ꯅꯣꯡꯃꯇ ꯍꯥꯏꯕꯤꯗꯦ ꯇꯥꯔꯖꯦꯟ ꯑꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯍꯦꯛꯇ ꯅꯅꯤꯡ ꯇꯧꯊꯔꯗꯕꯅꯤ ꯏꯕꯦꯝ ꯀꯗꯥꯏꯗꯒ ꯀꯣꯏꯕ ꯆꯠꯅꯤꯡꯒꯦ ꯅꯪ ꯑꯗꯣ ꯇꯥꯔꯖꯦꯟ ꯑꯉꯥꯡ ꯃꯆꯥꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯄꯨꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯀꯗꯥꯏꯗ ꯊꯝꯂꯝꯗꯣꯏꯅꯣ ꯁꯤꯕꯣ ꯑꯁ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯔꯤꯅꯣ ꯅꯣꯏꯅ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗ ꯍꯦꯛꯇ ꯁꯤꯟꯅꯔꯝꯃꯣ ꯆꯠꯂꯣ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯖꯜꯂꯝꯃꯣ ꯑꯗꯣ ꯕꯥꯖꯤꯗꯣ ꯁꯣꯟꯕꯗꯤ ꯌꯥꯝ ꯁꯣꯜꯂꯕꯅꯤ ꯑꯉꯥꯡꯁꯦ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯁ ꯍꯦꯛꯇ ꯄꯤꯁꯤꯜꯂꯝꯃꯒ ꯂꯣꯏꯔꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯑꯩ ꯄꯤꯔꯝꯈꯤꯒꯦ ꯑꯗꯨꯗꯤ ꯇꯥꯔꯖꯦꯟ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯔꯥꯖꯦꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯝꯊꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯥꯅ ꯄꯣꯠꯐꯝꯒꯤ ꯄꯣꯠ ꯈꯔ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯗꯨꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯂꯣꯏ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯍꯜꯂꯛꯆꯔꯝꯃꯤ ꯀꯨꯟꯖꯣꯅ ꯇꯝꯕꯗꯒꯤ ꯇꯣꯝꯕꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯄꯤꯛꯄ ꯃꯆꯥꯁꯤꯕꯨ ꯁꯣꯜꯂꯕ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗ ꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯇꯣꯝꯕꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯜꯂꯛꯂꯒ ꯆꯞ ꯆꯥꯕꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯣꯝꯕꯗꯣ ꯉꯥꯏꯅ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯗꯣꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯂꯣꯏꯔꯝꯗꯥꯏꯗ ꯃꯦꯝꯊꯣꯏ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯟꯗꯥ ꯑꯃꯗ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯩꯃ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯑꯃꯤꯅ ꯑꯩꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯉꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯗꯧ ꯃꯥꯜꯂꯤꯅ ꯈꯜꯂꯤꯅꯤ ꯀꯩꯅꯣ ꯆꯥꯛꯀ ꯊꯥꯒꯠꯂꯕꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯇꯧꯔꯤꯁꯦ ꯈꯔꯒ ꯋꯥꯅꯒ ꯂꯥꯛꯄꯁꯤꯗ ꯆꯥꯛꯀ ꯊꯣꯡꯒꯠꯂꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯁꯨꯝ ꯋꯥꯁꯤ ꯉꯥꯡꯉꯣꯏ ꯍꯥꯏꯅ ꯉꯥꯡꯗꯕ ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯥ ꯑꯃ ꯍꯦꯟꯒꯠꯂꯦ ꯅꯪꯅ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯄꯣꯠꯐꯝꯁꯤꯗ ꯅꯣꯛꯇꯅ ꯈꯦꯗꯅ ꯇꯧꯕꯁꯤꯡ ꯑꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ ꯑꯄꯤꯛꯄ ꯅꯆꯥꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯕꯤ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯃꯈꯣꯏ ꯅꯨꯄꯥ ꯄꯣꯠꯐꯝꯗ ꯃꯤ ꯂꯥꯛꯆꯕꯗꯨꯕꯨ ꯑꯩꯅꯔꯣ ꯃꯤꯅ ꯂꯥꯛꯂꯒ ꯑꯩ ꯅꯣꯛꯇ꯭ꯔꯗꯤ ꯏꯁꯥꯎ ꯁꯥꯎꯗꯨꯅ ꯀꯞꯇꯨꯅ ꯂꯩꯒꯗ꯭ꯔꯣ ꯋꯥ ꯉꯥꯡꯕꯗ ꯈꯔꯁꯨ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨꯗ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯍꯦꯛꯇ ꯊꯥꯖꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯅꯨꯄꯥ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯇꯥꯗ ꯇꯧꯗꯨꯅ ꯂꯩꯗꯧꯅꯤ ꯁꯨꯝ ꯋꯥ ꯃꯆꯥ ꯑꯃꯒꯤꯁꯨ ꯁꯨꯃꯥꯏꯅ ꯈꯟꯅ ꯆꯩꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦꯗ ꯅꯪ ꯉꯁꯤꯗꯒꯤ ꯄꯣꯠꯐꯝ ꯑꯁꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯌꯦꯡꯃꯛ ꯄꯣꯠꯐꯝ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯤꯗꯣꯛꯀꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯀꯩꯅꯣꯗ ꯄꯣꯠꯐꯝ ꯀꯩꯒꯤ ꯁꯤꯗꯣꯛꯇꯧꯔꯤꯒꯦ ꯄꯣꯠꯐꯝꯁꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯈꯪꯉꯤꯗꯅ ꯇꯥꯏꯅꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯄꯣꯠꯐꯝ ꯃꯆꯥꯁꯤꯗ ꯍꯦꯛꯇ ꯇꯥꯏꯅꯔꯒꯦ ꯁꯤꯅꯤꯅꯦ ꯌꯥꯔꯣꯏ ꯈꯪꯉꯤꯗꯅ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯃꯦꯝꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯣ ꯇꯥꯗꯕ ꯃꯈꯩ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯃꯆꯤꯜ ꯑꯗꯣ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯗ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯗ ꯃꯦꯝꯊꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯔꯤꯕ ꯂꯇꯥꯅ ꯐꯥꯎꯕ ꯃꯦꯝꯊꯣꯏ ꯑꯗꯨ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯅ ꯁꯟꯗꯣꯛꯄ ꯌꯥꯎꯔꯝꯃꯤ ꯃꯦꯝꯊꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯂꯇꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯍꯥꯏꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯑꯗꯨ ꯇꯣꯝꯕꯒ ꯀꯥ ꯍꯦꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯗꯒꯤ ꯃꯦꯝꯊꯣꯏ ꯑꯗꯨ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯦꯝꯊꯣꯏ ꯃꯆꯥ ꯄꯤꯛꯄꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯔꯥꯖꯦꯟꯗ ꯆꯦꯟꯈ꯭ꯔꯦ ꯔꯥꯖꯦꯟꯁꯨ ꯃꯦꯝꯊꯣꯏꯅ ꯍꯦꯛ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯃꯌꯨꯝꯗ ꯆꯠꯂꯕꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯕꯤꯅꯣ ꯑꯗꯨ ꯃꯄꯥꯝꯗ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯗ ꯔꯥꯖꯦꯟꯅ ꯌꯥꯝ ꯊꯥꯖꯍꯜꯂꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯃꯦꯝꯊꯣꯏꯗꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ಲಾꯎꯅꯗꯨꯅ ꯑꯉꯥꯡꯗꯒꯤ ꯑꯍꯜꯗꯒꯤ ꯈꯪꯗꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯀꯨꯟꯖꯣꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯃꯥꯡꯖꯧꯅꯅ ꯅꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤꯀꯣ ꯅꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥꯒꯤ ꯋꯥ ꯇꯥꯗꯕꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯋꯥꯗ ꯄꯣꯞ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯃꯧ ꯃꯥꯅ ꯌꯥꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯕꯗꯤ
ꯑꯐꯕ ꯈꯛ ꯑꯣꯏꯗꯕꯅꯤꯀꯣ ꯑꯩꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯅꯣꯏꯗ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯀꯣ ꯏꯄꯥꯒꯤ ꯇꯣꯝꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯌꯥꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯂꯣꯏꯀꯕꯁꯦ ꯉꯁꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯥꯅ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗꯕ ꯃꯈꯩ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯗꯅ ꯃꯥ ꯉꯁꯤꯗꯒꯤ ꯃꯔꯤ ꯄꯨꯝꯅꯃꯛ ꯇꯠꯅꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏꯕ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯩ ꯏꯊꯟꯇꯅ ꯑꯩꯅ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯁꯛ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯦꯟ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯕꯤꯅꯣ ꯑꯗꯨ ꯃꯄꯥꯝꯗ ꯇꯥꯟꯈꯤꯕꯗꯨ ꯌꯧꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯔꯥꯖꯦꯟ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯍꯜ ꯕꯤꯅꯣꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯦꯝꯊꯣꯏꯗꯤ ꯊꯋꯥꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯃꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯦꯝꯊꯣꯏ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯕꯤꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯁꯤꯅꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯊꯕꯛ ꯑꯃꯠꯇ ꯑꯩꯅ ꯁꯨꯕꯒ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯩꯌꯦ ꯃꯤꯅꯥꯏ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯆꯥꯛꯁꯨ ꯇꯣꯛꯂꯕꯅꯤꯅ ꯀ꯭ꯋꯥꯗꯣ ꯃꯇꯞ ꯑꯃꯇ ꯆꯥꯔꯨꯈꯤꯒꯦ ꯍꯦ ꯃꯦꯝꯊꯣꯏ ꯑꯣ ꯇꯥꯗ꯭ꯔꯤꯕꯤ ꯑꯃ ꯅꯪꯕꯣ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯣ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯁꯤꯠ ꯅꯥꯟꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯨ ꯊꯕꯛꯁꯦ ꯅꯁꯥꯅꯁꯨ ꯍꯥꯏꯅꯗꯕꯤꯗ ꯈꯔ ꯇꯧꯅꯦ ꯏꯕꯦꯝꯃ ꯃꯤꯅꯥꯏ ꯑꯣꯏꯔꯦ ꯍꯥꯏꯗꯅꯕꯨ ꯁꯨꯝ ꯍꯥꯏꯅꯕ ꯉꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ ꯏꯆꯦ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯇꯥꯔꯥꯖꯦꯟꯒꯤ ꯅꯨꯄꯤ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯏꯆꯦꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯤꯅꯥꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯥꯏꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯆꯦ ꯀꯔꯤ ꯅꯪꯅ ꯃꯤꯅꯥꯏ ꯅꯠꯇꯦ ꯀꯩꯗꯤ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯂꯧꯗ ꯌꯥꯗꯕꯒꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯅꯅꯥꯗꯨ ꯇꯥꯍꯧꯗ꯭ꯔ ꯅꯪꯕꯨ ꯏꯕꯦꯝꯃ ꯃꯤꯒꯤ ꯃꯈꯥꯗ ꯌꯦꯠꯇꯨꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕ ꯄꯥꯝꯂꯕꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯌꯨꯝꯁꯤꯗ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯕꯨꯛ ꯊꯣꯛꯀꯤ ꯄꯤꯛꯂꯤꯕ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯅꯌꯨꯝ ꯄꯥꯜꯂꯛꯄ ꯉꯝꯕꯤ ꯅꯪꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯔꯝꯗꯧꯔꯤꯒꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯃꯦꯝꯊꯣꯏ ꯕꯤꯅꯣꯅ ꯃꯉꯣꯟꯗ ꯊꯥꯔꯝꯂꯤꯕ ꯈꯣꯟꯗꯨꯗ ꯃꯥ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯦꯝꯊꯣꯏ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯒ ꯂꯣꯏꯅꯗꯨꯅ ꯌꯥꯝ ꯋꯥꯅ ꯀꯞꯇꯨꯅ ꯂꯦꯟꯈꯤ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯆꯥꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯃꯦꯝꯊꯣꯏ ꯑꯗꯨ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥꯃꯛ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯅ ꯂꯦꯟꯈꯤꯔꯝꯃꯤ